Sugnu amadi masigi akoibada LEIRIBA MEEYAMna handak marang NONGMEI kapagi MAKHOL kaya TANARAKHIBA ASIGI MARAK MATANGDA ngarang Sugnu Apunba Meira Paibi Lup na Sinduna Khongjang Changshinkhre Khongjang aduga mari lainana Sugnu Apunba Meira Paibi Lup ki Vice President Moirangthem Sangitana hai Churachandpur District ki Sangai Kota LEIRIBA kuntra taruk suba Assam Rifles na chahigi annual firing tawibani haiduna chayol amada anirak NONGMEI kaya kapthoklakpa asi yabra Sangai Kot ki kuntra taruk suba Assam Rifles na NONGMEI kapagi thawong ase irang thok na naba sinbane Assam Rifles na tangdulay taba purak naba akanbang mawong dakwat na rihairaga asuk yamna suknugi miyam mipay haliba asi maram chabra asigumba thawong sing asigi matangda Assam Rifles na miyamda sengdokadabane loina na lengak asina awaba tarba suknugi miyam gi damak akhanaba mityeng changbiyo haina mahakna apil tarakle asuk yang wana LEIRIBA kogi sugnu sida Assam Rifles singna annual firing in namada hapta phadana amuka firing tawba yabra masigi ekogi irang thokna basinbani haibada kari laloidage Assam Rifles na santi hanjilakna ba yamna kanna hotnari di hairaga asuk yamna sugnugi mipai thawaidana LEIRIBA samjaraba praja singsida asigumba hapta kangdanan firing tawbasi maram chabra masigi ekoina singna nangai oidribra kuki volunteer singda moina tonganba training piribra masi akoi confirm ta daba akoi gi kokta nungai handaba thabaksi Assam Rifles gi kangbuna sengdo aningi aduga paleba lengak asinasu sugnu da LEIRIBA wa bataraba singji thoidok hendona henba miyeng sakhaningi haibu waphamsi praja singi mahut sinjaraga akoina apil tawjari